Ngasi thado impi Manipurna Manipur gi ningol mayam iche chan mayam bu ningol chak koba greetings yai pa paujel PJ aduga ningol chak koba se ngasai haiduna predominantly Meitei ethnic group na tawhiba pot ama oibadagi maram oiduna tongan ba community na adopt tawraba taradi ekhoibu Meitei only haibagi concept su matam amada leikhidaba nate leikhi aduga Meitei ethnic identity sina ethnic group sina majority sina non Christian oibagi maram oiduna atokpa furup singse Christian yamanduna ningol chak koba se amuka celebrate toba taradi ekhoibu non Christian gi kainoma celebration ama ekhoina adopt toy haibagi wakhan su leikhi matam maduda leikhi hiding the point di all Manipur ethnical haiba all Manipur haiba matam sida all haibadi kaino machet amatasu kaino lehodbida namak haibaneba pan haitare pan Manipur haitare aduna takpadi tokhai ba takpeba aduna takpadi apun ba takeba that means inclusivity haitare or unity haiba amati taeba all Manipur adu kana ethnical haeba ethnic haibadi kari no haibase koina loina English ni nako all su English ethnical su English socio cultural English ni na koi lon na tawni ma gi lon na tawni na tongan ba interpretation leiramba yai but agi interpretation di aina lyric papa da aina khangjaba lon do hai tare English gi lon do da aina artha se hanba matam se da Manipur apun badagi ethnic identity zati hai tare kana oibadagi hai taradi sida list yawe sida mayamna lapi mayam sida sigi list se ethnic identity mayam singse aina pabada 38 sui sigi 38 apunba mayam singi socio cultural organization se amesco aina di khangeba ngasi lakpa sida yaw deba mayam singse ethnic natteba Manipur su natteba moise sida yaudaba singsi ekhoina neisu neina roi do buneba sida yaudaba ethnic identity nataba singse ekhoina kaidobagi adum tanaraga adum discuss to naraga ekhoina why should we keep ourselves busy discussing non Manipur ethnic identity sida Manipur da sigi ngasi amesco na thamkiba zati 38 se sida yaudaba singse ekhoina karigi problem oina dum discuss to gadra adugi mahuttu da sigi all Manipur ethnical identity oiba furup oiba zati singse apunba oina nabagi damak sida Manipur se me haibadu idea of Manipur haibadu oidabra daras akon idea of Manipur yam tajare sida yaudaba singse ekhoina adom discuss to ringai di idea of Manipur dum kaiba tabaneba when you talk about the idea of Manipur you should stick only to this community or this ethnical identity haibase aina su khetang thamjaning bani ningol cha kobase humanitarian amada paba matam sida ningol iche chan miyam singse koduna mayum halla kanda koraga at least once in a year paba matam sida akhoina religiously haitare dharma amatasu asopan pv de aduga ethnic identity su ama khatna bagi su amata conflict leite haina with the passage of time evolved to way matungina matam sida leriba Manipur da leriba ethnic identity mayam sing loina ma adopt to raga lakraba pot neba adumai to duna
ngasai akoina pendeba IDP or akoina pendeba kaino free movement leitaba mayam pendeba mayam se hojik ki maram oidina akoigi ningol chak koba se mapung phade haiba se daras na su thambi je khre hoi chume swai ki matang sida handak ki thui ba akoigi manipur ki hai tare irang sida amesko na sinduna all manipur da ethnical identity mayam singse punduna kaino to khibai ki matang sida idea of manipur na taba ideology tongan ba lak padagi ngasi se akoi maroina manipur da zati ki marakta ani subada khwaidagi chawjaraba thadaugi ichini naw singsena matam almost 70 years 7 decades khanga ga lakpa manipur gi idea ga hetnaba manipur gi idea ga conflicting leikhraba idea ama unity gi thugaiba yaba idea ama apunba gi pan manipur gi unity gi thugaiba yaba ama idea ama thadona khanga ga lai idea khaktang natana violence ga war da glorified to khiba nomei maton duna kaino rule to khiba kari idea no haita radi kuki gi ideology supremacist ideology ama sena thado sing se culturally akhoi gi lon sing su genocide to bi khreba adumain to duna all india radio thado program khatak sina lehoraba atei singdi loi namak thado gi idea se identity se loi muthar khraba karigi manipur idea against so khraba adumain to duna manipur gi integrity sokadoba mayam sing idea amasina violence means the thado sing se suppress to duna lakpa manipur da khwaidagi ani subada chawrba thadogi identity sida aggression to khiba thado khatang dina phare yare aduna loideba 38 manung sida su liyaw daba ethnical identity uni su yaw daba adu kangbu duna hojik meitei gida amuka sokhreba adudagi kari to garge thado khatang na dosa ta deba Meiteis are also equally suffering. Adugi do akoy pulak thingmin na day yadaba malereba. Now it's time for us to unite. Adumain to do na sige separatist ideology sina akoy Manipur bu aggression to greba hoje. So akoy na thado impi Manipur na ngasi request to jiningi se Manipur praja mayamda. Ako'y understand to biyo ako'y na face to riba mayam singsu. Sagaya matani hay na thado bukuki ni hay taradi misidentify to ba noy na sagi kanana tambibra adugi aranba history the best or aga ako'y thado bu kuki ni hay na adum yengthi ba to ba taradi idea of Manipur de so eba. Asom da thado sing na Thengnaba ngasi meitei na thengnaba mayam singse 2023 da thado na 1950s dagi thengnaraga lakraba pot neba adugi maram oiduna nomai matonduna thado mayam singse nomsillaga thambagi maram oiduna akoi mayam singsu meitei khatang na free movement phangban na chade thado na su phangbane meitei khatang na IDP da leban na te thado singsu IDP da le Manipur da su le IDP oiba ngamdraba Manipur phawba su leiba ngamdraba thadogi IDP mapanda Guwahati Shillong mapanda leikhaba pot ne ba koise adumai to duna awaba se khoi Manipur praja mayamna loina mak theina khibani thodok se understand bahap tamin na se non ethnic identity mayam singse akhoi na yok akadum nyeina ga dum puthok matam sida idea of Manipur di thugaye ba adugi maram duna thado singbu akhoi na kuki na te haiba matam da chumna understand to view sida
yaudaba kuki bu thado sing bu kuki ne adum haiba taradi manipur da shanti haloi thado sing na chochampur da more da hanba yadngai thado sing na more da chochampur da kampopi da thado gi furup semba yadngai phau kuki na nomsin da adum yadngai phau di kaidongai jesu ichini now meitei more da taramba chochampur da taramba kampopi da taramba mayam sing se hanba su ya yaro yai bese ai thamjani adugi maram duna mahosagi normal si hanse hai taradi akhoi thado sing sina iramdam manipur sida chingda thado gi taba khuding mak sida ai thado ne haina akhoi na ethnic identity amani manipur gi haina akhoi proudly akhoi tobang matam sida shanti se halakpa ngamgani ba adugi mamang dadi any angka any calculation any formula pala asu su extend to asu anything to asu angka di sukta taroi ba adugi maram duna leminari ba taminari ba community mayam singse understanding ama laktrengai phawbadi bharat sarkar na army mayam force mayam manipur police mayam thazil aga yaga do pot nate ba ai sida freely thanda lai kasu leite ithanda la kanjida thado machane sagei di hokip ne do ru sai thado ne ko chat chale than ni hum phare ba meite nei bu hat pra meite nei bu kasu sto de na adumain to de na thado ate sing su la kanjida nungai nas mai message pira kanjida government की policy mayam sing se praja na yade hai bese akhoi na thugai ga do bune ba we want to move freely hai bese akhoi na thugai ga do bune ba manipur se kana na ran to go do bune manipur macha na ran to go do bune ba admai to do na ningol cha ko ba si yam na irrelevant oi ra su emotional oi na ketang ngam thokre ngak piu akhoi gi idea of manipur sida chat se hai ta ra di yam na identity mayam sing se puruk mayam sing se goi khangba mathau tai hai bese message amani adu gido 33 years amesko na lingkhat padagi masi phawbada journey sida araiba journey na chade hojik phawbada bahap ta da ba amesko karino haiba or understand to meaning da ba understand to rogasu thugai bi na ga da makta to khiba mayam theng na du na lai yamwan adubu out of 33 years manung duda 30 times 30 rak suba ngol cha ko ba simbi duna asi phawada sigi zoni sida lakpi riba MSCO gi leader singbu yamna akoi appreciate toi yamna thagatli